ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯄꯨꯅꯝꯖꯔꯤ. ꯉꯁꯤ ꯑꯩ ꯆꯝꯐꯨꯠ ꯑꯃ ꯇꯧꯁꯜꯂꯦ, ꯏꯔꯣꯝꯕ ꯑꯃ ꯇꯧꯁꯜꯂꯦ, ꯉꯥ ꯃꯔꯨ ꯉꯧꯕ ꯍꯥꯏꯕꯗꯤ ꯆꯥꯎꯊꯣꯛꯄꯗꯣ ꯑꯗꯨ ꯑꯃ ꯇꯧꯁꯜꯂꯦ, ꯑꯗꯩ ꯃꯀꯣꯛ ꯃꯔꯨ ꯉꯧꯕ ꯀꯥꯡꯍꯧ ꯑꯃ ꯇꯧꯔꯦ, ꯉꯥ ꯊꯣꯡꯕ ꯑꯃ ꯇꯧꯔꯦ. ꯊꯣꯡꯖꯔꯛꯑꯒꯦꯀꯣ. ꯆꯝꯐꯨꯠ. ꯑꯩꯈꯣꯏ ꯕꯥꯅ ꯀꯣꯕꯤ ꯃꯆꯥ ꯃꯆꯥ ꯂꯩꯔꯛꯑꯦ, ꯑꯗꯨꯒꯤ ꯆꯝꯐꯨꯠꯅꯦ. ꯑꯗꯨꯒꯤ ꯃꯆꯥ ꯃꯆꯥꯗꯣ ꯂꯪꯈꯠꯄ꯭ꯔꯣ ꯑꯩꯁꯤꯕꯣ? ꯑꯦꯂꯨꯃꯤꯅꯤꯌꯝ ꯊꯥꯕꯩ ꯈꯤꯇꯪ ꯂꯪꯈꯠꯄꯩ ꯇꯥꯏꯞꯇ ꯇꯧꯋꯦ ꯑꯩꯅ ꯈꯟꯕꯗ. ꯌꯣꯡꯆꯥꯛ ꯏꯔꯣꯝꯕ. ꯉꯁꯤꯁꯦ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯅꯦ, ꯑꯗꯨꯅ ꯃꯌꯥꯝꯅ ꯆꯩꯔꯥꯎꯅꯔꯤꯀꯥꯟꯁꯤꯗ ꯆꯥꯛ ꯆꯥꯅꯔꯤꯀꯥꯟꯁꯤꯗ ꯑꯩꯁꯨ ꯑꯝꯇ ꯆꯥꯍꯧꯒꯦ ꯇꯧꯕꯅꯤ, ꯅꯠꯇ꯭ꯔꯗꯤ ꯖꯔ ꯂꯥꯡꯈꯠꯅꯔꯛꯄꯗꯕꯀꯣ. ꯉꯥ ꯆꯥꯕꯁꯦ ꯌꯥꯝꯗꯤ ꯇꯟꯕꯅꯦ, ꯑꯗꯣ ꯆꯥꯔꯦ ꯍꯧꯕꯅꯤꯅ. ꯃꯇꯝ ꯌꯥꯝ ꯆꯪꯉꯦꯕ ꯉꯥ ꯃꯔꯨ ꯃꯟꯕꯁꯦ. ꯌꯣꯡꯆꯥꯛ ꯃꯔꯨ ꯃꯌꯥꯝ ꯄꯣꯛꯈꯥꯏꯔꯛꯑꯦ ꯃꯅꯨꯡꯗ. ꯍꯥꯎꯔꯦ. ꯃꯔꯨ ꯑꯃ ꯃꯟꯒꯦ.
một sấy luôn rồi. Xin em hầu đi xíu. Marum yốt k래. Thiền cái nào đó thiền cái thanh chân kìa. Bora hết sai đấy. Marum sẽ làm sao mà phát triển. Rồi đi làm trả thuốc rồi chứ. Marum này em sao mà lại. Thì Marum ăn. 제가 이래.
ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯕꯨ ꯑꯩꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯌꯥꯎꯔꯗꯤ ꯇꯧꯁꯟꯕꯤꯔꯝꯃꯣ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯄꯨꯅꯦꯝꯖꯔꯤ